BOSEM na louba HSLC ki social science subject da exam Hougadaba pungkhai amarong gi Mamangda question leak Oikhiba adu mari Leina department amadi Cybercrime da Thijinnaba Khanghankhre houjik phaoba ki oina exam adu cancel touba leitri haina BOSEM gi Secretary S Jitelal na phongdokrakli ngasi BOSEM gi office ta pangthokpa paw gi mifam amada wafam ase phongdokladuna S Jitelal na makhata na hai Prevention of Malpractice in High School Leaving Certificate and Higher Secondary Examination Act Lisingani Kunmari ki makhada January miyoi sing ado cherak soidana pigani ayuk pung nipan ga minute kontra amade mapanda question leak oirakli ba sigi matangda BOSEM gi maru oiba miyoi singi mifam ama pangthokle adubo exam ansi cancel toba yabagi mawong leitabana houjik phaoba gi oina cancel toba leite matam gi oiba paw miyam da BOSEM na khangalakani haina su mahak na makhata na phongdokhe masi matangda cybercrime da koi khutakta akoina hariba koi report ma tawjare loina na koi education gi lamda lepiriba hayo authority sinda akoina masi gi report mus tawjare amu loina na kujike hariba procedure da koina koi gi board ki official sing examination committee gi miyoi singa koina yamna kupna khanajara matungda akoina hariba parikha si cancel togdra togodra habi matangda la question si matangda oxu fogi oinadi haidi base apena cancel tognana bagi masak mathum mayam mama watpana oxu fogi oinadi cancel togoi wa khom lechide loina na haidi parikha sida atop koi investigating authority singsina pirap pa report gi matungina koi masi matangda mari chumba amasung louba to decision to koi pona sidok sarakani oxu fogi di koi haidi cancel to gi matik sa wa khom leitia